मरुप मयाम खुरुमजरी हौखिबा नोवेम्बर की तांग कुनमाथोइदा यामना थमोइ सोकपा थौदोक अमा थोकखि मदुदी लंदन दगी जापान चमना पाइरकपा फ्लाइट की जर्नी अमदा नुपी अमदा थोकखिबा थौदोक अमनी नुपी दुगी जर्नी अदुदा चाइनादा स्टॉप ओवर तौरगा लेरिङैदा मदुगी पुंगफम अदुदा खंगहौदना एयरपोर्ट अदुगी ऑथोरिटी सिंग अदुना नुपी अदुबु करेम कथाइना पीबा महाकी जर्नी अदुबु मपुंग फाहनदनबा होटनखिबा चटपा यारोय हाइना अथिंबा पीखिबा थमोइ सोकलबा थौदोक अमनी मसी महाकी बिसाना मरम ओइरगा नत्ते महाकी पासपोर्ट की फोटो अदुना सुनत्ते अदुबु मसी इसम संबा महाकी पोकनाफम लमदम अदुना मरम ओइरगा हाइरिबा मसीगी थौदोक असि थोखिबनी मसीगी थौदोक असि चाइनागी सेंघाई एयरपोर्टा पेमवांग थोंदोक कौबा इंडियन वुमेन अमदा थोखिबा थौदोक अमनी अदुना ngasiगी वीडियो असिदा एयरपोर्ट मनुंगदा करी करी थौदोक सिंग थोखिबा चाइनाना करी मरमगी दमकता हारिबा इंडियन वुमेन असिदा असिगुमलबा मियंग असि येंखिबनो मसीगी इंसिडेंट असिना मरम ओइरगा इंडिया अमदी चाइनागी मरी असिदा करी अकाइबा लाकपा मसीगी मतंग असिदा खंगमिनरसी ngasi aigi video asina soikiba lankhiba yawrbasu ngakpiramu haina hanna hanna ningsingjari thodok asida victim oiribi pemwang thongdok hairiba nupi asi indian citizen amani mahak uk da laibani mahakna asumna phongdokhibada chinese ki airport ki official singaduna mahakpu shanghai pungdong international airport ta pung 19 henna phajillaga thamki hairi mahakna haikhibada एयरपोर्ट असिगी ऑफिशियल सिंगदुना महाक की इंडियन पासपोर्ट असिबु याखिदे हाइरे मसिगी मरमदि महाक इंडिया की नॉर्थ ईस्टर्न रीजन द लैबा अरुणाचल प्रदेश हारिबा स्टेट असिदा पोकपदगिनी असुमना महाकपु एयरपोर्ट की ऑफिशियल सिंगदुना फाजिललगा थमखिबा अदुगे थौदोक अदु यामना थमोइ सोकपा हाइबदु ओइखि असुमना मखा तारकपदा महाकना थेंगनखिबा थौदोक अदुगी मतांगदा महाक की पेंदबा सिंगदु सोशल मीडिया की साइट अमा ओइबा ट्विटर एक्स दा थागलखि महाकना सोशल मीडिया दा थागतखिबा पोस्ट अदुना सुमना फोंदोकलि मदुदि चाइनीज एयरपोर्ट की ऑथोरिटी सिंग अदुना मंगोंदा उतखिबा ट्रीटमेंट सिंग अदु तसेंगना हाइबा तारगदि मसी डिस्क्रिमिनेशन गी थौदोक अमनी महाकना सुमना थाजखि मदुदि थोखिबा थौदोक अदु अतै मरमगी अमता नते मदुदि चाइनाना मतम कुइनदगी इंडिया की स्टेट अमा ओइजरबसु अरुणाचल प्रदेश हाइरिबा स्टेट असि चाइना की टेरिटोरी लम अमनी हाइना क्लेम तौखिबदुगी मतंगदा हारिबा स्टेट असिदा महाक असि पोकलमना मरम ओइरगा चाइना की एयरपोर्ट की ऑथोरिटी सिंगदुना महाकपु उसित थवैदबा फाजिललगा थमखिबा मसिगुमलबा लाइबक थिरबा थौदोक असि थोखिबनी हाइना खनखि महाक मसामकना ट्विटर एक्स दा थमोइ सोकना पाउदमखिबा वाहैसिंगदा महाकपु चाइना इमिग्रेशन अमदी चाइना ईस्टर्न एयरलाइंस ना नवंबर की तांग 19 दा शंघाई एयरपोर्ट ता पुंग 19 हेन्ना महाकपु फाजिललगा थंबीखि हाइना पाउदमखि महाकना मखाताना फोंदोखिबदा चाइनीज ऑफिशियल सिंगदुना महाकि इंडियन पासपोर्ट असिबु वैलिड ओइदि हाइना हाइरखि मसिगी मरमदि महाक अरुणाचल प्रदेश ता पोकपना मफम असि चाइनीज टेरिटोरी अमा ओइबना मरम ओइरगा हारिबा पासपोर्ट असि वैलिड ओइदि हाइना नुपी असिगी मफमदा चाइनीज ऑथोरिटी सिंगदुना करेम कथाइनबा फोंदोखिबनी मसिगी मतुंग तारकपदा अतोपा पोस्ट अमदसु अमुक महाकना फोंदोखिबदा महाकि पोकनाफम लमदम अमदी नेशनलिटी असिना मरम ओइरगा एयरपोर्ट की ऑफिशियल सिंगदुना मंगोंदा उतखिबा उसित थवैदबा करेम कथाइनबा अमसुंग महाकि जर्नी दा अकाइबा कया अमा पीरिबा असि तसेंगना थमोइ सोकपा थौदोक अमनी हाइना पेंदना पाउदमखि नुपी असिना सोशल मीडिया की प्लेटफॉर्म अमा ओइरिबा ट्विटर एक्स दा शेयर तौखिबा पोस्ट अदुदा अरुणाचल प्रदेश की चीफ मिनिस्टर पेमा खंडू यूनियन मिनिस्टर किरेन रिजिजू अमदी अतोपा तोगान तोगानबा मीडिया की आउटलेट सिंग इबन प्राइम मिनिस्टर की ऑफिस ता फावदा महाकना टेक तौखि असुमना महाकपु मतेंग पांगबियु हाइना फोंदोकचरमी महाकना हकथेंगना पीएमओ ऑफिस ता असुमना वहांग अमसु हंखि मदुदी ऑनरेबल सर सिंह अरुणाचल प्रदेश हारिबा मफम असि चाइना की सरुक अमरा नत्रगना इंडिया की सरुक अमरा हाइना थमोइ सोकना वहांग असि हंखिबनी मसिगी मतुंग तारकपदा नुपी असिना एयरपोर्ट मनुंगदा थोखिबा थौदोकसिंग अदुगी मतंगदा मरिक चुम्बा वारिसिंग अदु इंडिया टुडे दा पाउदमखि महाकना पाउदमखिबदा महाक मंगजौनना इमिग्रेशन पास तौखि हाइबदी ऑफिसर सिंग अदुना महाकि पासपोर्ट अदुबु निंगथीना चेक तौरबा मतुंगदा महाकपु ट्रांजिट एरिया दा संगनबा अयाबा पीखि
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯊꯪꯒꯤ ꯐ꯭ꯂꯥꯏꯠ ꯇꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯦꯛꯇ ꯑꯃꯨꯛ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯌꯔꯄꯣꯔꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯂꯥꯛꯇꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ "ꯏꯟꯗꯤꯌꯥ ꯏꯟꯗꯤꯌꯥ" ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯗꯨꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯏꯃꯤꯒ꯭ꯔꯦꯁꯟ ꯗꯦꯛꯁꯇ ꯄꯨꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯤꯒ꯭ꯔꯦꯁꯟ ꯗꯦꯛꯁ ꯑꯗꯨ ꯌꯧꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯈꯤꯕꯗ ꯅꯍꯥꯛꯀꯤ ꯄꯥꯁꯄꯣꯔꯠ ꯑꯁꯤ ꯚꯦꯂꯤꯗ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯒ ꯅꯨꯄꯤ ꯑꯗꯨ ꯑꯉꯛꯄ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯈꯟꯈꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯄꯥꯁꯄꯣꯔꯠ ꯑꯁꯤꯕꯨ ꯚꯦꯂꯤꯗ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯆꯃꯝꯅꯕ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯀꯤ ꯄꯥꯁꯄꯣꯔꯠꯇ ꯃꯍꯥꯛꯀꯤ ꯕꯔꯊ ꯄ꯭ꯂꯦꯁ ꯑꯗꯨ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯍꯥꯏꯅ ꯏꯔꯝꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯅꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯁꯤ ꯏꯟꯗꯤꯌꯥ ꯅꯠꯇꯦ, ꯃꯁꯤ ꯆꯥꯏꯅꯥꯒꯤ ꯁꯔꯨꯛ ꯑꯃꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯄꯥꯁꯄꯣꯔꯠ ꯑꯁꯤ ꯚꯦꯂꯤꯗ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯅ ꯃꯊꯪꯒꯤ ꯐ꯭ꯂꯥꯏꯠ ꯇꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯖꯄꯥꯟ ꯇꯝꯅ ꯄꯥꯏꯒꯗꯕ ꯃꯊꯪꯒꯤ ꯐ꯭ꯂꯥꯏꯠꯇ ꯇꯣꯡꯕꯒꯤ ꯑꯌꯥꯕ ꯑꯁꯤ ꯄꯤꯕꯤꯔꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯄꯨꯡꯐꯝ ꯀꯨꯏꯅ ꯃꯇꯝ ꯀꯨꯏꯅ ꯇ꯭ꯔꯥꯟꯖꯤꯠ ꯑꯦꯔꯤꯌꯥꯗ ꯉꯥꯏꯍꯜꯂꯒ ꯊꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯅꯧꯕ ꯇꯤꯀꯦꯠ ꯑꯃ ꯕꯨꯛ ꯇꯧꯅꯕ ꯐꯣꯔꯁ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯔꯤꯇꯔꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯊ꯭ꯔꯦꯇꯟ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯃꯩꯊꯪꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀ ꯈꯪꯅꯕ ꯌꯨꯀꯦꯗ ꯂꯩꯕ ꯃꯔꯨꯞ ꯑꯃꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯀꯦꯗ ꯂꯩꯕ ꯃꯔꯨꯞ ꯑꯗꯨꯅ ꯁꯦꯡꯍꯥꯏꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯀꯟꯁꯨꯂꯦꯠꯇ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯟꯗꯤꯌꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯟꯗꯤꯌꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯖꯄꯥꯟꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯖꯔꯅꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯗꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯔꯨ ꯑꯣꯏꯔꯤꯕꯅꯣ, ꯃꯁꯤꯅ ꯏꯁꯨ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯅꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯤ ꯃꯗꯨꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯊꯝꯂꯤꯕ ꯂꯝ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯆꯥꯏꯅꯥꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯍꯪ ꯑꯣꯏꯔꯛꯏ꯫ ꯏꯟꯗꯤꯌꯥꯅ ꯇꯠꯇꯅ ꯂꯥꯎꯔꯤꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯏꯟꯗꯤꯌꯥꯒ ꯇꯠꯅ ꯊꯅꯕ ꯌꯥꯗ꯭ꯔꯕ ꯄꯔꯃꯤꯅꯦꯟ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯤ ꯂꯝ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯃꯁꯤ ꯆꯥꯏꯅꯥꯅ ꯀꯧꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯂꯝ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯥꯏꯅꯥꯒꯤꯗꯤ ꯁꯥꯎꯊ ꯇꯤꯕꯦꯠꯅꯤ, ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯝ ꯁꯔꯨꯛ ꯅꯠꯇꯦ, ꯆꯥꯏꯅꯥꯒꯤꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯑꯦꯌꯔꯄꯣꯔꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯎꯠꯈꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯏꯟꯗꯤꯌꯥꯗ ꯁꯤꯡꯅꯕ ꯑꯃꯗꯤ ꯆꯥꯎꯅ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯃꯥꯡꯊꯛꯇ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯏꯅꯥꯅ ꯍꯦꯛ ꯋꯥꯔꯅꯤꯡ ꯇꯧꯔꯤꯕ, ꯑꯊꯤꯡꯕ ꯄꯤꯔꯤꯕ ꯑꯁꯤ꯫ ꯇꯁꯦꯡꯅ ꯃꯐꯝ ꯑꯁꯤ ꯆꯥꯏꯅꯥꯅ ꯃꯈꯣꯏꯒꯤ ꯃꯦꯞꯇꯗꯤ ꯍꯥꯞꯂꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯚꯤꯂꯦꯖ ꯀꯌꯥ ꯑꯃ ꯆꯥꯏꯅꯥꯒꯤ ꯃꯃꯤꯡꯗ ꯊꯣꯜꯂꯤ꯫ ꯉꯝꯈꯩꯒꯤ ꯄꯔꯤꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ, ꯆꯥꯏꯅꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯑꯁꯤ ꯊꯣꯛꯏ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯥꯏꯅꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯃꯔꯤꯗ ꯀꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯅ ꯇꯨꯃꯤꯟꯅ ꯑꯃꯗꯤ ꯇꯔꯥꯏꯅ ꯂꯧꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯆꯥꯏꯅꯥꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯕꯅꯤ꯫